ngasi yamna nungai ba haiba tare manipur da akhoi gi eo gi phi manipur gi phi si maming chandi malem gi oina aduga even myanmar da matam du sahi tare kun ta pada chat ki ba chen ki ba akhoi mei moina di kati ne khangna ba moina sa ba hoji akhoi handloom gi pot se yamna masak thokna hoji pawba lei hai tare aduna akhoi gi nat ka sabon na ga lap pot kharap akhoi na matam ga sunana malem na masak khanghan ba madu da natana akhoi gi identity se masi tak na ba na ba yamna tangai phati hai na khanjaba de gi kamai phigai ko si akhoi wakhan man hoi ko khun na ga hon na jabani ngasi akhoi na puthok chari ba kanglei phigai ko na puthok ri ba nam pang phurit haidana mayamna half jacket haiba tare siga sol lama yauri masina piba phige haidana maming tholi ani si akoina malem gi mafam amada any public place ta natraga social occasion sing madumba mayam da akoi pot ani se het illaga natraga set laga lerba mi do ko mitei mi si masak khanga do iban ebota laiba mayam ama seirau gi chako gi mitei mo goi gi gi nat ka sabona ka la pai pai ta gi pari ku gi chanar pa thorum mayam ama chanar la pa sing ro madida ko koi na kasi inba litpa hai ba se soidana to kani hai gi thajaba koi ta moina iban by phone da invite to biro ko bu yaure hai biro ko bu yaure ko soidana lo jagi hai yam mai ada akoina puthok chari ba si kari dagi akoi da kari gi masi kamaina kari feeling lakhibno hai ba akoina mamanga mapanda chacharu matamda tongan ba no isti sakchu manaba mongol wa sinenau sin magi identity gi boiba west coast khai ba tare purin se really adu akoi mite mi chasim gi akoi yauru bisi isti madu gi bai daite nupi gi kadai da no ma akoi ne ubu matamda phane mayek nai ba si selam matamda moirang bijan hakba phije illa chalam bada madu mite nupi ni hai na koi ne ta identify ka dai da no san ubu matamda thengna bu matamda kanano masibu mongoloi ki oi hairga dumai na khangdaba naksan narka da wari sarga lon ngangnar kanda khangna bana tana leite akoi ne hek ya laping da ubada akoi ne ngasi puthok chariba nampam puri che masi yauri ba salai tare ki machu masina akoi gi ngakki koler gi sidei da hapani aduga left side ta chest ta yauri ba masi koigi khangjeng papal haidana koigi papal duni masima aduga paigi makhada khwangda hapiba mayek sina koigi kham ningkham samji haibani masi hoitumpokki matamda puthomba mayek ni haibana maina asuk sangaba matam sidai koina masi promote tawdadana lapa hai se masi koi tawham thoi amarongda school college da angang singda masigi mayek se yaurga koi larik tamhanni school to biriba oja sing adu maru mapang sing mayam su masi promote tamna bona biu aikoi gi angang amana oja mana magi papal du uba madamda oja gi purit yauri basi kari no haidana hangak ba yai adu khangninga ba yai oja gi khwang gi purit yauri basi kari mai no na hangak ba yai purit yauri basi kari no haidana masan makhan koina idea share tong na ba mo ko den mo le koina na ba ko inat ko lining adu ko sabu nar ga la ko mayang se ma koi masana o mi dai gi hai ko si ko boi re hai khang na ba koi sumaina hona jabani aduna print amadi electronics media gi chilinau sina online da masi akoi sell to bu yani akoi gi salesman la kani even akoi home delivery phawba order to biram makanda magi makhan size makhan lairi 22 dagi na 46 phau gi koina size puthok jari se machu makhan mari khaktani koina thamjari basina hairiba machu makhan sing sida apam makhan biraga kana hunga sina order to biu haidna ai media gi sinau singi khuthang da haijari